ꯂꯥꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯈꯣꯏꯗꯤ ꯏꯊꯛ ꯏꯔꯥꯡꯒꯤ ꯂꯥꯛꯄ ꯅꯠꯇꯦꯗ ꯁꯨꯝ ꯀꯣꯏꯊꯣꯛꯄ ꯑꯣꯏꯅ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯔꯤ ꯑꯝꯇ ꯂꯩꯖꯗꯦ ꯀꯣꯏꯅꯃ ꯑꯩꯈꯣꯏꯗꯤ ꯅꯨꯄꯥ ꯌꯦꯡꯕꯩ ꯊꯣꯛꯂꯛꯄ ꯅꯠꯇꯦꯍꯦ ꯁꯨꯝ ꯋꯥꯛꯀꯤꯡ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯦ ꯑꯣ ꯈꯪꯉꯦ ꯈꯪꯉꯦ ꯑꯩꯈꯣꯏꯁꯨ ꯂꯩꯁꯥꯔꯛꯏꯅꯤ ꯉꯥꯏꯈꯣ ꯑꯩꯁꯤꯗ ꯅꯨꯄꯥ ꯃꯁꯛ ꯐꯖꯕ ꯑꯃ ꯂꯥꯛꯑꯦ ꯀꯗꯥꯏꯅꯣ ꯌꯥꯝ ꯐꯖꯩꯀꯣ ꯍꯌꯦꯡꯁꯨ ꯉꯥꯏꯔꯝꯒꯦ ꯁꯤꯗ ꯅꯛꯅꯔꯛꯏꯁꯦ ꯎꯗ꯭ꯔꯥ ꯅꯣꯏꯕꯨ ꯀꯩ ꯈꯜꯂꯤꯅꯣ ꯃꯤ ꯀꯨꯝꯗꯕꯤꯒ ꯇꯧꯏꯀꯣ ꯍꯌꯦꯡꯁꯨ ꯑꯁꯦꯡꯕꯁꯤꯗ ꯉꯥꯏꯔꯝꯒꯦꯀꯣ ꯍꯣ ꯂꯩꯁꯥꯕꯤꯅ ꯅꯣꯛꯑꯗꯤ ꯌꯥꯔꯕꯅꯦ ꯉꯥꯏꯈꯣꯅꯦ ꯑꯝꯇ ꯀꯩ ꯍꯥꯏꯒꯦ ꯏꯅꯝꯃ ꯍꯌꯦꯡꯁꯤꯕꯨ ꯅꯣꯏꯅꯤ ꯊꯣꯛꯇꯣꯏꯔꯣ ꯈꯜꯂꯨ ꯃꯨꯟꯅ ꯈꯜꯂꯨ ꯑꯩ ꯋꯥꯗꯤ ꯊꯣꯛꯎꯔꯣ ꯁꯤꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯅꯨꯄꯥꯗꯣ ꯃꯁꯛꯁꯨ ꯐꯖꯩꯌꯦꯕ ꯑꯗꯣ ꯃꯥ ꯍꯥꯏꯔꯝꯃꯤꯗꯨꯕꯨ ꯀꯅꯥꯗꯅꯣ ꯅꯪꯉꯣꯟꯗꯔꯣ ꯃꯉꯣꯟꯗꯔꯣ ꯍꯌꯦꯡꯗꯣ ꯏꯕꯥꯅꯤ ꯊꯣꯛꯁꯦ ꯍꯥꯏꯔꯣ ꯍꯣꯏ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯔꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯊꯣꯛꯎꯔꯣꯀꯣ ꯐꯔꯦ ꯑꯗꯨꯗꯤ ꯍꯜꯂꯁꯤꯔꯥ ꯍꯌꯦꯡꯗꯣ ꯑꯆꯥꯄꯣꯠ ꯄꯤꯔꯛꯄꯗꯅꯦ ꯑꯩ ꯁꯔꯨꯛ ꯊꯨꯡꯕ ꯀꯥꯎꯅꯤꯀꯣ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯍꯜꯂꯁꯤ ꯂꯥꯛꯑꯣ ꯏꯅꯝꯃ ꯇꯧꯔꯤꯁꯦ ꯄꯤꯔꯛꯑꯣ ꯄꯤꯔꯣꯏ ꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯒꯦ ꯄꯤꯔꯣꯏ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯒ ꯐꯣꯟꯒ ꯃꯦꯠꯂ ꯂꯩꯔꯗꯅ ꯐꯔꯦ ꯄꯤꯗ꯭ꯔꯗꯤ ꯑꯩꯒꯤ ꯑꯣꯏꯔꯦ ꯈꯪꯅꯕ ꯅꯪꯁꯦ ꯑꯩꯅ ꯑꯗꯨꯝ ꯈꯝꯕꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯍꯌꯦꯡꯗꯤ ꯄꯤꯇ꯭ꯔꯨꯅꯒ ꯑꯝꯇ ꯍꯦꯜꯍꯜꯂꯣꯏ ꯇꯥꯃꯣ ꯍꯥꯎꯅꯦ ꯑꯩꯈꯣꯏꯅꯤ ꯁꯨꯃꯥꯏꯅꯒ ꯅꯨꯡꯁꯤꯅꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯗꯤ ꯁꯨꯛꯊꯥ ꯊꯥꯖꯔꯨꯗꯦꯕꯣ ꯑꯁ ꯅꯪꯁꯦ ꯑꯍꯥꯟꯕ ꯎꯕꯗꯅꯦ ꯑꯩꯒꯤ ꯊꯃꯣꯏꯗꯅꯦ ꯀꯩꯅꯣꯝ ꯐꯥꯎꯈ꯭ꯔꯦꯕ ꯑꯦ ꯀꯩ ꯐꯥꯎꯔꯤꯕ ꯁꯨꯝ ꯅꯪꯁꯦ ꯅꯨꯡꯁꯤꯕ ꯐꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯁꯦꯡꯕꯩꯔꯣ ꯑꯁꯦꯡꯕꯒꯤ ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯁꯤꯗꯤ ꯏꯅꯥꯛꯇꯒꯤ ꯂꯥꯞꯊꯣꯛꯅꯕ ꯅꯠꯇꯤꯌꯦ ꯏꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯊꯝꯒꯦꯅ ꯅꯨꯡꯁꯤꯔꯤꯅꯦ ꯑꯁ ꯍꯌꯦꯡꯗꯤ ꯈꯤꯇꯪ ꯅꯥꯟꯅꯒ ꯊꯣꯛꯀꯦ ꯏꯅꯝꯃ ꯏꯅꯝꯃꯧ ꯇꯥꯔꯦ ꯃꯄꯥꯟ ꯑꯝꯇ ꯊꯣꯛꯂꯛꯑꯣ ꯍꯩꯃꯥ ꯀꯩꯅꯣ ꯅꯣꯏꯅꯤꯗꯤ ꯑꯁꯦꯡꯃꯛꯀꯤ ꯆꯠꯇꯣꯏꯔꯥ ꯍꯣꯏ ꯏꯅꯝꯃ ꯉꯥꯏꯍꯥꯛꯇꯪ ꯊꯣꯛꯎꯒꯦ ꯇꯧꯕꯅꯦ ꯀꯩꯅꯣ ꯏꯅꯝꯃ ꯍꯧꯖꯤꯛꯐꯥꯎ ꯂꯣꯏꯁꯟꯗ꯭ꯔꯤꯕꯣ ꯑꯩꯗꯤ ꯆꯠꯄ ꯌꯥꯔꯣꯏꯍꯦ ꯏꯅꯝꯃ ꯍꯥꯏꯐꯦꯠꯇ ꯆꯧꯁꯤ ꯂꯥꯛꯑꯣ ꯌꯥꯔꯣꯏꯕ ꯑꯩ ꯊꯕꯛ ꯂꯣꯏꯁꯟꯗꯧ ꯌꯥꯝ ꯂꯩꯌꯦꯕ ꯑꯗꯨꯅꯅꯦ ꯅꯕꯥꯅꯤ ꯐꯠ ꯆꯠꯊꯣꯛꯎꯔꯣ ꯍꯥꯏꯐꯦꯠ ꯆꯠꯂꯨꯁꯤ ꯀꯩꯅꯣ ꯏꯅꯝꯃ ꯑꯩꯈꯣꯏ ꯈꯛꯇ ꯆꯠꯄꯗꯤ ꯏꯀꯥꯏꯖꯩꯌꯦꯕ ꯑꯩ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯟꯗꯧ ꯌꯥꯝ ꯂꯩ ꯍꯥꯏꯕ ꯑꯗꯨꯅꯅꯦ ꯅꯕꯥꯅꯤ ꯐꯠ ꯆꯠꯊꯣꯛꯎꯔꯣꯁꯦ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯊꯣꯛꯎꯈꯤꯒꯦ ꯏꯅꯝꯃ ꯐꯔꯦ ꯏꯅꯝꯃ ꯑꯗꯨꯗꯤ ꯏꯕꯥꯅꯤ ꯑꯣꯏꯅ ꯆꯠꯊꯣꯛꯎꯔꯒꯦ ꯑꯗꯣ ꯍꯣꯔꯦꯟ ꯑꯩꯒꯤ ꯑꯆꯥꯄꯣꯠ ꯀꯥꯎꯅꯤꯀꯣ ꯀꯥꯎꯔꯣꯏꯌꯦ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯅꯝꯃ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯆꯠꯂꯨꯈꯤꯒꯦꯀꯣ ꯏꯅꯝꯃ ꯍꯣꯏ
ꯋꯥꯈꯜꯗꯕꯨ ꯌꯥꯝ ꯀꯤꯔ ꯂꯥꯛꯏꯅꯣ ꯈꯪꯗꯦ ꯑꯥꯗ ꯂꯩꯔꯦ ꯂꯥꯛꯑꯣ ꯇꯥꯃꯣ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯗ ꯄꯨꯡꯈꯥꯏꯃꯨꯛ ꯄꯨꯡꯃꯨꯛ ꯐꯥꯔꯝꯃꯗ꯭ꯔꯥ ꯇꯥꯃꯣ ꯉꯔꯥꯡ ꯍꯥꯏꯔꯛꯄꯗꯨꯕꯨ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯅꯠꯇꯦꯍꯦ ꯑꯩꯉꯣꯟꯗꯅꯦ ꯅꯠꯇꯦ ꯑꯩꯉꯣꯟꯗꯅꯦ ꯃꯥꯅ ꯌꯦꯡꯉ ꯍꯥꯏꯔꯛꯏꯗꯣ ꯑꯗꯨꯅ ꯅꯪꯒꯤ ꯋꯥꯈꯜꯅꯤꯗꯅ ꯃꯤ ꯑꯩꯉꯣꯟꯗ ꯌꯦꯡꯖꯔꯛꯑꯒ ꯀꯩꯅꯣ ꯃꯣꯏ ꯉꯥꯡꯅꯩꯁꯤꯅ ꯅꯠꯇꯦ ꯏꯕꯦꯝꯃ ꯅꯪꯒꯤꯁꯦ ꯑꯩ ꯄꯤꯌꯥꯅꯣ ꯁꯤꯠꯇ꯭ꯔꯤꯔꯣ ꯅꯪꯅꯤꯅꯦ ꯃꯤ ꯅꯨꯄꯥꯒ ꯃꯨꯟꯒꯦ ꯇꯧꯋꯦ ꯍꯥꯏꯕꯅꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯒ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤꯅꯦ ꯃꯁꯥꯗ ꯍꯪꯉꯁꯤꯀꯣ ꯍꯪꯉꯣ ꯍꯪꯉꯣ ꯇꯥꯃꯣ ꯉꯔꯥꯡꯒꯤꯗꯣ ꯑꯩꯉꯣꯟꯗ ꯅꯠꯇ꯭ꯔꯣ ꯇꯥꯃꯣ ꯅꯠꯇꯦꯃꯦ ꯑꯩꯉꯣꯟꯗꯅꯦ ꯍꯥꯏꯔꯒ ꯑꯁ ꯂꯣꯏꯔꯦꯍꯦ ꯃꯥꯅꯦꯃꯦ ꯀꯔꯤꯅꯣ ꯃꯤ ꯃꯣꯏ ꯉꯥꯡꯅꯩꯁꯤꯕꯣ ꯃꯤ ꯃꯁꯥ ꯈꯨꯃꯟꯁꯦ ꯍꯥꯏꯔꯒ ꯍꯪꯉꯣ ꯍꯪꯉꯣ ꯑꯗꯨꯗꯤ ꯇꯥꯃꯣ ꯉꯔꯥꯡꯒꯤꯗꯨꯕꯨ ꯑꯩꯅ ꯍꯥꯏꯕꯗꯨꯅꯦ ꯀꯩꯅꯣꯅꯦ ꯉꯔꯥꯡꯒꯤ ꯃꯌꯥꯏ ꯊꯪꯕꯤꯔꯣ ꯅꯣꯏꯅꯤ ꯅꯠꯇꯦꯕ ꯏꯅꯝꯃꯗ ꯏꯅꯝꯃꯗ ꯍꯥ ꯏꯅꯝꯃꯕ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯃꯥꯕꯨ ꯃꯧꯔꯣ ꯃꯥꯅꯦ ꯃꯧꯅꯦ ꯐꯤ ꯌꯥꯜꯂꯤꯗꯨꯗ꯭ꯔꯣ ꯑꯁ ꯁꯤ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯝꯃꯣꯏꯌꯦ ꯃꯁꯦ ꯃꯤ ꯃꯧꯗꯨꯗꯕꯨ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯅꯪ ꯍꯧꯖꯤꯛ ꯏꯅꯝꯃꯗ ꯇꯥꯛꯊꯣꯛ ꯐꯨꯍꯜꯂꯨꯔꯣ ꯑꯁ ꯄꯦꯜꯂꯕꯅꯤ ꯁꯛꯇꯥꯁꯤꯒ ꯅꯨꯡꯉꯥꯏꯅꯤ ꯅꯪ ꯏꯅꯝꯃꯗ ꯍꯥꯏꯗꯣꯛꯀꯦꯕ ꯐꯣꯟ ꯑꯃꯨꯛ ꯇꯧꯈ꯭ꯔꯦꯅꯦ ꯍꯜꯂꯣ ꯏꯅꯝꯃ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯑꯩ ꯌꯨꯝꯗ ꯂꯩꯌꯦ ꯅꯪ ꯁꯤꯗ ꯈꯤꯇꯪ ꯊꯨꯅ ꯑꯝꯇ ꯂꯥꯛꯎꯕ ꯉꯔꯥꯡꯒꯤ ꯃꯐꯝꯗꯨꯗ ꯀꯩꯗꯧꯔꯒꯦ ꯑꯣ ꯉꯔꯥꯡꯒꯤ ꯅꯨꯄꯥꯗꯣ ꯅꯪꯉꯣꯟꯗꯅꯤꯌꯦ ꯃꯧꯗꯒ ꯀꯥꯔꯟ ꯌꯥꯝ ꯇꯥꯔꯗꯅ ꯑꯝꯇ ꯐꯨꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯍꯣꯏ ꯑꯩ ꯂꯥꯛꯑꯒꯦ ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯑꯣ ꯊꯝꯃꯒꯦ ꯀꯌꯥ ꯎꯁꯤꯠꯇ꯭ꯔꯤꯅꯣ ꯌꯦꯡꯉꯣꯅꯦ ꯃꯧꯗꯒ ꯀꯥꯔꯟ ꯇꯥꯔꯗꯅ ꯅꯪ ꯍꯧꯖꯤꯛ ꯆꯦꯟꯕꯒ ꯌꯥꯔꯣꯏ ꯃꯁꯛꯁꯤꯒ ꯃꯧꯅꯤꯒ ꯑꯝꯇ ꯈꯪꯗ ꯃꯥꯜꯂꯦꯅꯦ ꯁꯨꯛ ꯐꯖꯈ꯭ꯔꯕ ꯂꯩꯁꯥꯕꯤ ꯑꯩꯈꯣꯏꯗꯒ ꯑꯝꯇ ꯍꯥꯏꯗ꯭ꯔꯒ ꯋꯥꯎ ꯃꯃꯤꯠ ꯃꯅꯥꯁꯦ ꯌꯦꯡꯉꯨꯅꯦ ꯀꯩꯕ ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯐꯤ ꯌꯥꯜꯂꯤꯁꯨ ꯎꯗ꯭ꯔꯣ ꯅꯪ ꯑꯩꯁꯦ ꯀꯩ ꯑꯣꯏꯅ ꯎꯒꯦꯕ ꯑꯩ ꯃꯧꯅꯦ ꯁꯤ ꯈꯪꯗ꯭ꯔꯣ ꯃꯧꯗꯒ ꯀꯥꯔꯟ ꯇꯥꯔꯛꯇꯅ ꯅꯃꯥꯏꯗ ꯈꯨꯄꯥꯡ ꯊꯥꯔꯛꯎꯔꯅ ꯑꯩ ꯏꯇꯩꯃꯁꯦ ꯃꯧꯅꯤ ꯈꯪꯍꯧꯗ꯭ꯔꯦ ꯑꯩ ꯐꯤ ꯌꯥꯜꯂꯤꯁꯨ ꯎꯗ꯭ꯔꯣ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯏꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜ ꯀꯥꯏꯗꯅ ꯇꯧꯔꯤꯕ ꯃꯧ ꯑꯃꯅꯤ ꯏꯇꯩꯃ ꯍꯧꯖꯤꯛ ꯏꯇꯩꯃꯅ ꯌꯥꯜꯂꯤꯕ ꯐꯤꯗꯨꯗꯤ ꯏꯆꯝ ꯆꯝꯅ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯅꯁꯨ ꯑꯗꯨꯝ ꯌꯥꯅꯩ ꯑꯗꯨꯅ ꯑꯩꯗꯤ ꯃꯧꯅꯤ ꯈꯪꯂꯨꯗꯕꯅꯤ ꯍꯧꯖꯤꯛ ꯏꯇꯩꯃꯗ ꯃꯧꯅꯤ ꯍꯥꯏꯕꯒꯤ ꯀꯔꯝꯕ ꯈꯨꯗꯝ ꯌꯥꯎꯔꯤꯕꯒꯦ ꯍꯣꯏ ꯐꯤꯗꯨꯕꯨꯗꯤ ꯌꯥꯜꯂꯦ ꯑꯗꯨꯒꯤ ꯐꯤꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯑꯃꯒꯤ ꯃꯧꯅꯤ ꯈꯪꯅꯕ ꯈꯨꯠꯇ ꯈꯨꯖꯤ ꯑꯗꯨꯒ ꯂꯩꯕꯛꯇꯁꯨ ꯂꯩꯁꯥꯅꯝꯗꯦ ꯁꯤꯗꯕꯨ ꯀꯅꯥꯅ ꯏꯇꯩꯃꯁꯦ ꯃꯧꯅꯤ ꯍꯥꯏꯗꯣꯏꯅꯣ ꯌꯨꯝꯒꯤ ꯏꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜꯕꯨꯗꯤ ꯅꯤꯡꯊꯤꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯗꯗꯤ ꯏꯇꯩꯃ ꯅꯪꯒꯤ ꯐꯤꯖꯦꯠ ꯆꯥꯛꯆꯥꯗꯨꯅ ꯆꯥꯎꯅ ꯑꯁꯣꯏꯕ ꯀꯌా ꯂꯥꯛꯍꯜꯂꯦ ꯆꯝꯖꯔꯕ ꯑꯩꯒꯨꯝꯕ ꯀꯌꯥꯗꯤ ꯂꯥꯏꯕꯛ ꯊꯤꯕꯁꯨ ꯌꯥꯏ ꯍꯧꯖꯤꯛ ꯏꯇꯩꯃꯅ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯐꯖꯅ ꯁꯦꯠꯂ ꯂꯥꯛꯄꯗ ꯍꯧꯖꯤꯛ ꯏꯇꯩꯃꯗꯕꯨ ꯀꯅꯥꯅ ꯃꯤꯠꯌꯦꯡ ꯅꯥꯅ ꯌꯦꯡꯉꯛꯀꯅꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯨꯗꯤꯡꯃꯛꯁꯦ ꯍꯧꯔꯛꯐꯝꯅ ꯅꯨꯄꯤꯗꯒꯤ ꯑꯣꯏꯕ ꯑꯗꯨꯒ ꯇꯥꯏꯅꯕꯅ ꯅꯨꯄꯥ ꯇꯥꯏꯅꯕ ꯁꯤꯗꯒꯤꯗꯤ ꯏꯇꯩꯃ ꯐꯤꯖꯦꯠꯇꯣ ꯍꯣꯡꯗꯣꯛꯄꯤꯌꯨ ꯃꯁꯤꯅ ꯇꯨꯡꯗ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯦ ꯑꯇꯣꯞꯄꯗ ꯊꯣꯛꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯕꯨ ꯏꯇꯩꯃ ꯑꯩ ꯏꯇꯩꯃꯗ ꯁꯣꯏꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛ ꯑꯩꯉꯣꯟꯗ ꯄꯤꯅꯤꯡꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯑꯩ ꯏꯁꯥꯅ ꯌꯥꯅ ꯂꯧꯒꯅꯤ ꯑꯩ ꯀꯩꯗꯧꯒꯦ ꯏꯇꯩꯃꯗ ꯑꯩ ꯏꯇꯩꯃꯗ ꯈꯨꯔꯝꯃꯨ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ
ꯑꯩ ꯂꯥꯜꯂꯦ ꯍꯥꯏꯖꯧꯔꯥ? ꯑꯩ ꯆꯠꯆꯔꯒꯦ꯫ ꯑꯩꯅ ꯇꯧꯔꯤꯁꯦ ꯁꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯩ ꯉꯁꯤꯗꯒꯤꯗꯤ ꯋꯥꯈꯜ ꯇꯥꯔꯦ꯫ ꯑꯩꯁꯨ ꯉꯁꯤꯗꯒꯤ ꯇꯁꯦꯡ ꯇꯁꯦꯡꯕ ꯃꯩꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯒꯦ꯫ ꯑꯗꯨ ꯉꯝꯅꯕꯁꯨ ꯍꯣꯠꯅꯒꯅꯤ꯫ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯑꯁꯣꯏꯕꯁꯦ ꯑꯩ ꯏꯁꯥꯗꯒꯤ ꯍꯥꯟꯅ ꯆꯨꯝꯊꯣꯛꯄ ꯇꯥꯕꯅꯤ꯫ ꯐꯔꯦꯁꯦ ꯏꯅꯝꯃ, ꯀꯩꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯆꯥꯁꯤ ꯂꯥꯛꯑꯣ ꯏꯅꯝꯃ꯫ ꯀꯩꯁꯨ ꯈꯜꯂꯨꯔꯅꯨꯁꯦ ꯏꯅꯝꯃ꯫ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯅꯨꯡꯉꯥꯏꯔꯤ ꯏꯇꯩꯃ꯫ ꯑꯗꯣ ꯏꯇꯩꯃꯁꯦ ꯌꯥꯝ ꯍꯣꯡꯉꯝꯃꯦ꯫ ꯁꯤ ꯄꯨꯝꯅꯃꯛ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅꯅꯤ꯫ ꯃꯇꯝ ꯈꯔꯗꯤ ꯏꯊꯩꯃꯁꯦ ꯃꯇꯝꯒꯤ ꯆꯠꯅꯕꯤꯅ ꯄꯨꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯅ ꯑꯩꯅ ꯇꯧꯔꯨꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯁꯣꯏꯕ ꯑꯣꯏꯔꯦ ꯍꯥꯏꯕꯁꯦ ꯅꯪꯅ ꯈꯪꯍꯟꯕꯤꯕꯅꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯏꯅꯣ? ꯑꯩꯗꯣ ꯁꯨꯝ ꯀꯣꯐꯤ ꯑꯃ ꯊꯛꯄ ꯂꯥꯛꯑꯝꯕꯅꯦ꯫ ꯑꯗꯨ ꯏꯇꯩꯃꯗꯤ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯁꯤꯗ ꯁꯥꯟꯅꯕ ꯌꯥꯎꯍꯟꯒꯦ ꯇꯧꯕ, ꯑꯗꯨꯒꯤ ꯍꯥꯏꯅꯕ ꯂꯥꯛꯑꯝꯕꯅꯤꯗ꯫ ꯌꯥꯝ ꯐꯩ ꯏꯇꯩꯃ꯫ ꯑꯗꯨꯗꯤ ꯐꯔꯦ, ꯅꯪ ꯉꯥꯏꯍꯥꯛ ꯐꯝꯃꯨꯀꯣ, ꯑꯩ ꯆꯠꯂꯒꯦ꯫